ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ MK ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯌꯥꯝꯅ ꯏꯪꯕ ꯄꯣꯏꯅꯨ ꯂꯧꯔꯣꯛ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯌꯥꯝꯕꯅ ꯂꯧ ꯈꯥꯎꯕ ꯂꯣꯏꯅꯔꯗꯨꯅ ꯌꯩꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯂꯧꯕꯨꯛꯇ ꯐꯧꯅ ꯆꯤꯡꯗꯨꯝ ꯋꯥꯡꯕ ꯃꯈꯩ ꯄꯩꯗꯨꯅ ꯂꯩ꯫ ꯈꯔ ꯑꯃꯅ ꯀꯣꯛꯇ ꯀꯣꯛꯊꯣꯡ ꯁꯦꯝꯅꯗꯨꯅ ꯃꯌꯨꯝꯗ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯏꯪꯊꯝꯊꯥ ꯑꯁꯤꯒꯤ ꯀꯣꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯄꯩꯗꯨꯅ ꯊꯝꯅꯕꯁꯨ ꯌꯥꯎꯅꯩ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ ꯑꯉꯥꯡ ꯈꯔ ꯂꯧꯕꯨꯛꯂꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯆꯍꯤ 10-11 ꯃꯨꯛꯀꯤ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯇꯣꯝꯕꯤꯅ "ꯑꯣꯏ ꯃꯥ, ꯌꯦꯡꯉꯣ ꯇꯨ, ꯊꯦꯝꯕꯣꯡ, ꯂꯧꯕꯨꯛꯁꯦ ꯂꯩꯆꯤꯜ ꯉꯥꯛꯇ, ꯆꯤꯡꯒꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯍꯥꯏꯕ, ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ"꯫ ꯊꯦꯝꯕꯣꯡꯁꯨ ꯌꯥꯝꯅ ꯉꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯌꯥ, ꯑꯁꯦꯡꯕꯩꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ, ꯂꯥꯛꯑꯣ ꯆꯔꯨ ꯃꯔꯛꯇ ꯆꯣꯡꯕꯤ ꯁꯥꯟꯅꯔꯨꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯣꯡ ꯑꯃꯗꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯔꯨ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ꯫ ꯇꯣꯝꯕꯤꯅ "ꯇꯦꯛꯄꯤ, ꯇꯦꯛꯄꯤ"꯫ ꯇꯦꯛꯄꯤ ꯆꯣꯡꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯇꯣꯝꯕꯤ? ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯥꯡꯕꯤ ꯁꯥꯟꯅꯕ ꯂꯥꯛꯁꯦ"꯫ "ꯁꯥꯟꯅꯁꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯔꯦꯟꯗꯤ ꯁꯤꯗ ꯑꯃꯥꯡꯕꯤ ꯁꯥꯟꯅꯁꯤꯀꯣ"꯫ ꯒꯣꯔꯣꯅ ꯃꯔꯩ ꯏꯇꯠ ꯇꯠꯈꯩ ꯍꯥꯏꯔꯛꯏ꯫ "ꯉꯝꯃꯔꯣꯏ, ꯏꯃꯥꯅ ꯍꯣꯔꯦꯟ ꯐꯨꯅꯤ, ꯑꯩ ꯀꯤꯖꯩ"꯫ "ꯏꯁ, ꯍꯣꯔꯦꯟ ꯏꯃꯥꯗ ꯇꯦꯛꯄꯤ ꯈꯣꯏꯒ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯑꯃꯥꯡꯕꯤ ꯁꯥꯟꯅꯔꯨꯒꯦꯅ ꯍꯥꯏꯖꯅꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ, ꯃꯁꯤꯒꯤ ꯒꯣꯔꯣꯁꯦ ꯌꯥꯝ ꯄꯪꯃꯜꯂꯤ, ꯅꯠꯇ꯭ꯔ ꯇꯦꯛꯄꯤ"꯫ ꯇꯦꯛꯄꯤꯁꯨ ꯈꯨꯝꯂꯛꯏ꯫ "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯀꯣꯛ ꯍꯥꯏꯖꯤꯟꯕ ꯌꯥꯕꯁꯤꯕꯨ"꯫ ꯒꯣꯔꯣ ꯏꯄꯪ ꯄꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯏꯁꯨ ꯀꯤꯖꯩ, ꯍꯣꯔꯦꯟ ꯏꯃꯥꯅ ꯈꯣꯡ ꯍꯥꯝꯕꯗ ꯊꯨꯞꯄꯗꯤ"꯫ ꯊꯣꯝꯕꯤ ꯒꯣꯔꯣꯗ ꯃꯈꯨꯠꯀ ꯊꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ "ꯑꯄꯪꯖꯥꯎꯁꯤꯗꯤ ꯄꯪꯉꯤꯍꯦ, ꯑꯗꯨꯒꯤꯕꯨ ꯈꯣꯡꯈꯨꯠ ꯍꯥꯝꯗꯕꯤꯗ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯣ, ꯑꯗꯨꯒꯅꯦ ꯋꯥꯔꯦ ꯍꯥꯏꯖꯅꯔꯒ ꯇꯨꯝꯁꯤꯟꯅꯣ"꯫ "ꯏꯁ, ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯐꯨꯒꯜꯂꯤ ꯈꯪꯕ꯭ꯔꯥ ꯇꯦꯛꯄꯤ ꯀꯣ"꯫ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯌꯥꯔꯦꯕ ꯅꯣꯏꯁꯤꯗꯤ, ꯑꯩꯈꯣꯏꯅꯦ ꯌꯨꯝꯗ ꯆꯔꯨ ꯍꯣꯡꯈꯠꯈꯤꯁꯦ, ꯏꯃꯥ ꯍꯣꯏꯅ ꯍꯣꯔꯦꯟ ꯉꯥꯡꯗꯅꯕ, ꯃꯔꯝ ꯃꯣꯛꯑꯦ ꯍꯥꯏꯅꯅꯕ"꯫ ꯑꯉꯥꯡ mayam ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯔꯨꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯇꯥꯁꯤꯟꯗꯨꯅ ꯐꯩꯖꯥ ꯁꯦꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯇꯦꯛꯄꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯊꯣꯏꯗꯨ ꯃꯆꯥꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯍꯪꯂꯔꯤ꯫ ꯃꯦꯝꯊꯣꯏꯅ "ꯑꯣ, ꯏꯆꯦ ꯊꯥꯕꯂꯩ, ꯏꯆꯦ"꯫ ꯊꯥꯕꯂꯩ ꯊꯣꯔꯛꯇꯨꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯃꯦꯝꯊꯣꯏ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ, ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯤꯗ"꯫ ꯃꯦꯝꯊꯣꯏ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯤ꯫ "ꯏꯆꯦ, ꯑꯩꯈꯣꯏ ꯇꯦꯛꯄꯤꯗꯣ ꯊꯦꯝꯕꯨꯡ ꯈꯣꯏꯒ ꯁꯥꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯄꯅꯤ"꯫ "ꯑꯣ, ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯤ ꯊꯦꯝꯕꯨꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯅꯦ ꯃꯈꯨꯠ ꯈꯨꯅꯝꯗꯨꯁꯨ ꯍꯋꯥꯏ ꯊꯥꯕ ꯌꯥꯗꯣꯔꯦ ꯆꯦꯛꯈꯥꯏꯕꯗ. ꯈꯪꯗ꯭ꯔꯦꯗ ꯀꯔꯝ ꯊꯣꯛꯎꯗꯣꯏꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯦ"꯫ ꯃꯦꯝꯊꯣꯏ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯑꯗꯨꯗꯤ ꯂꯧꯕꯨꯛꯇꯒ ꯃꯣꯏ ꯀꯨꯝꯃꯝꯗꯧ ꯖꯥꯠꯂꯥ? ꯑꯩꯅꯦ ꯑꯉꯥꯡꯅꯦꯅ ꯉꯁꯤꯅꯦ ꯂꯣꯏꯅ ꯐꯨꯗꯠꯇꯧꯔꯤ ꯄꯣꯠꯅꯤꯗ. ꯏꯆꯦ, ꯑꯩ ꯆꯠꯂꯦꯗ, ꯑꯉꯥꯡ ꯐꯨꯔꯨꯈꯤꯒꯦ"꯫ ꯊꯥꯕꯂꯩꯁꯨ ꯂꯥꯎꯍꯧꯏ꯫ "ꯃꯦꯝꯊꯣꯏ, ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯈꯔ ꯐꯨꯔꯒ ꯇꯥꯜꯂꯛꯎ. ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯐꯨꯒꯦ"꯫ ꯊꯥꯕꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯏꯁꯧ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯛꯄꯤ ꯃꯀꯣꯛꯇ ꯆꯔꯨ ꯈꯔ ꯍꯥꯞꯇꯨꯅ ꯀꯣꯛꯊꯣꯡ ꯁꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯍꯔꯥꯎ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯇꯨ ꯑꯩꯅ ꯆꯔꯨ ꯍꯣꯜꯂꯛꯏꯕ, ꯌꯦꯡꯉꯣ ꯇꯨ, ꯂꯥꯛꯑꯣꯕ ꯏꯃꯥ"꯫ ꯇꯦꯛꯄꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯧꯖꯥꯜ ꯊꯣꯔꯛꯇꯨꯅ "ꯏꯄꯥꯒꯤ ꯇꯦꯛꯄꯤ, ꯅꯪꯗꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯔꯨ ꯍꯣꯜꯂꯨꯔꯤꯕ"? "ꯄꯥꯕꯥ, ꯂꯧꯕꯨꯛꯇꯒꯤꯅꯦ, ꯃꯩ ꯇꯤꯛꯅꯕꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯍꯣꯜꯂꯨꯏꯕ"꯫ "ꯄꯥꯕꯥ, ꯑꯩ ꯆꯔꯨ ꯃꯔꯛꯇ ꯀꯩꯁꯨ ꯁꯥꯟꯅꯗꯦ, ꯏꯃꯥꯅ ꯐꯨꯍꯟꯒꯅꯨꯀꯣ ꯄꯥꯕꯥ"꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯦꯠ ꯊꯥꯏ꯫ "ꯂꯥꯛꯑꯣꯕ, ꯅꯪ ꯑꯩꯅ ꯅꯈꯨꯠꯇꯨ ꯆꯦꯛꯈꯥꯏꯒꯅꯤ, ꯂꯧꯕꯨꯛꯇ ꯀꯨꯝꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯕꯅꯦꯕ ꯅꯪ"꯫ ꯇꯦꯛꯄꯤ ꯀꯞꯁꯤꯟꯅꯗꯨꯅ ꯃꯄꯥꯒꯤ ꯃꯔꯨꯝꯗ ꯂꯣꯠꯅꯅꯕ ꯍꯣꯠꯅꯩ꯫
Baba, imasi phugano hayoba. Baba, imasi khamoba. Thaujal masu machada adumna phubaduda kankhalai. Magi nupida asumna hairei. Yare se memthoi. To'oba se. Icha se na batari to'omi. Moi bana angang se sumaina sum kankhalabani na. Nongmo gi lamhen sum hengalai. Thaujal machanupi bu matungda lotlanduna khumlai. As yare ba nupi nangso. Angang haibasidi khara chen chongdana sanaba taban. Hayangwai moina chawra akanda sanage haibe yabana di. Tekpi mamana phurido ki da khai. Mapana magi michangda leire haiduna khumlai. Aduni baba. Akhoi ma se kemta khangda jala khangde. Memthoi machanupi da yengduna. Yare hainu. Nang amuk phurak tringai da lephoro. Lao. Imaga insang semusi. Nang ne mapanga amata tholaroi khang. Asi haiduna mama machadu chakhumda changkhri. Nungthilgi matamni hainakibagi matungina angang mayamdu khulgi lampak aduda punna thungna rektuna asumna haine. Gorona akhoi labuk manakta leiba mabuk phattaba chawthoigi inkhondagi Corona wangang baloy jengay tekpi taba wara mali mano oina tabok tuna khumlai. O goro, kura chawtho hegi inkola chawbada noba huralu si kok hairaga loirabasida amuk khapjing chingdana lay. Goro kaisu khumjaba ngamda tekpi da sukdok tuna yengi. Thombina muk hairai. Adudi akhoi chalase, lao. Asi haiduna angang singa du chen kre. Chawtho hegi inkoldani. Angang singdu mi lay taba tanja yengduna noba makong aduda chen seli. Thembungna tapna hairai. Oi, tekpi su taraduna. Makok adu khasik induna hanglai. Kaino, kaidorage. Angang ba heksiro, ango ba heksiro no babse. Animang hekta hekjalo oko. Thembung no bab tu hekna na ba hotnari angang khara ama. Atopa nakanda paliba hai makal hekli. Thembung na no bab adu hekpa khuding. Makhada lairiba no bab chagadabagi ngaiduna lairiba mayam aduda. Langduna pi asumna no bab heklingai chawthoi khara lapna lakpudu urai madu ubuda goro marai adu tat tawduna hairei thembung khura chawthoi thembung goro da yengtharaktuna hairei kaino goro amuk chinglai duba khura chawthoi kedore haino ngamdre cho ai chele Asi hairam duna goro no bab ani adu segada yebduna paiduna chenkre. Mataududa mayamsu mahi chena kiram. Tekpina. Kumdaro haiba. Kaidorigi nang uthaktuda. Thembung haiba santhi hanbo. Thembung su pakhana no bab mathak adudagi chongtharai. Ngai khune, kainu ne. Asi haiduna ani do no bab amamam paiduna labuk lumda hotana chenkre. Mataududa laptakna chawthoinu uhawi. Changsilaga yenglubada magi no bab amata palamdaba aduda sound solhawi. Kayada lam heliba angang sinu yungni. Khanganidana adubudi. Aina thengnaba mikupta. O. Aina ngasi hektoktuna kaithela yonthokjagi khanduna leisaba no babni haibanida. Phatte da go phatte. Laikai angang singse ontokna phatte. Chawthoi asumna sonduna leihori. Somdana labuktani. Angang sindu chelakpagi wara male sor thabe honduna hainai asumna. Kana khura chawthoinu uhoge. Gorona. Ai uhode. Thembung pakhatna. Aiga tekpigadi uhowe. Horen imada haira adi aidi imana soidana phurani. Ko tekpiya. Tekpisu pakhatna. Aisu phurani. As horen su phudo bolaire. Haujik sana thoorese dudi. Thombisu harauna. Kana mangdoinu khanarase dudi. Hoi hainaduna angang mayamdusu chensinnarai tekpina. Napi paibi oina tawse. Chalo, goro nangsu napi heuchu chalo. Aidi hekpa chale. Asi haiduna angang sing adu makhuta napi lotna duna kanana mangani haibudu khanarami. Ngayhaki matungda goro na mangba tarami. Goro marai itatatna pamthoktuna hairai. Aidasu mangi. Thembung goro da nukshinduna. Goro se kaptore. Tekpina. Chatlo goro.
ꯑꯥꯒꯤ ꯂꯧꯔꯤꯁꯤꯗ ꯂꯦꯞꯄꯒꯅꯦ ꯃꯁꯤꯡ 10 ꯊꯤꯔꯒ ꯂꯥꯛꯑꯣ ꯂꯩꯊꯣꯔꯛꯄ ꯌꯥꯔꯣꯏꯀꯣ ꯂꯥꯛꯑꯣ ꯊꯨꯝꯕꯤ ꯂꯣꯠꯂꯨꯔꯁꯤ ꯂꯣꯠꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯆꯔꯨ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯆꯔꯨ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯕ ꯌꯥꯎꯗꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯒꯣꯔꯣꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯎꯟ ꯋꯥꯏꯃꯨꯛ ꯍꯦꯛ ꯆꯤꯛꯅ ꯂꯩꯔꯝꯂꯦ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝꯅ ꯒꯣꯔꯣ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯆꯤꯛꯇꯨꯅ ꯂꯥꯛꯏ ꯃꯊꯟꯇꯁꯨ ꯁꯣꯟꯖꯩ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯩꯁ ꯑꯥꯗ ꯆꯔꯨ ꯂꯦꯡꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯗꯨ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯈꯪꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯔꯨ ꯃꯔꯝꯗꯒꯤ ꯊꯦꯝꯕꯨꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯣꯔꯣꯗ ꯇꯝꯄꯥꯛ ꯄꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯒꯣꯔꯣꯅ ꯎꯈꯤꯕꯅ ꯍꯥꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯏ ꯊꯦꯝꯕꯨꯡ ꯁꯤꯕꯥꯏ ꯒꯣꯔꯣ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯐꯤꯡ ꯐꯤꯡ ꯆꯣꯡꯉꯤ ꯊꯦꯝꯕꯨꯡ ꯆꯣꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥꯠꯂꯤ ꯑꯩꯅ ꯂꯣꯏꯗ꯭ꯔꯤꯕꯗꯣ ꯒꯣꯔꯣꯅ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅ ꯉꯝꯅꯤ ꯒꯣꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯔꯨ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯆꯔꯨ ꯃꯔꯛꯇꯒꯤ ꯇꯦꯛꯄꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯒꯣꯔꯣꯗ ꯗꯝꯄꯥꯠ ꯅꯪ ꯑꯃꯨꯛ ꯃꯥꯡꯉꯅꯤ ꯒꯣꯔꯣ ꯈꯪꯅꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯄꯤ ꯉꯝꯗ꯭ꯔꯦ ꯆꯣ ꯑꯩꯗꯁꯨ ꯁꯨꯝ ꯃꯥꯡꯉꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤ ꯐꯅꯌꯥꯝ ꯋꯥꯠꯂꯤꯅ ꯑꯃꯥꯡꯕꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯑꯩ ꯆꯔꯨ ꯃꯊꯛꯇ ꯑꯣꯏꯅ ꯆꯣꯡꯕꯤ ꯁꯥꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯆꯔꯨ ꯃꯔꯛ ꯑꯗꯨꯗ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ ꯑꯃꯅ ꯑꯃꯗ ꯏꯟꯗꯨꯅ ꯁꯥꯟꯅꯩ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯑꯉꯥꯡꯅꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯕꯗ ꯀꯔꯤꯁꯨ ꯄꯦꯟꯕ ꯅꯥꯏꯒꯗꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯤꯡ ꯊꯤꯕꯤ ꯃꯃꯥꯁꯤꯡꯅ ꯊꯤꯅꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯕꯨꯛ ꯐꯕꯤ ꯀꯣꯔꯧꯃꯥꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯏꯒꯠꯂꯛꯂꯤ ꯃꯥꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯆꯥꯛ ꯊꯣꯡꯅ ꯉꯁꯥꯏ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯇꯦꯛꯄꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯊꯦꯝꯕꯨꯡ ꯍꯣꯏꯒ ꯁꯥꯟꯅꯕ ꯆꯠꯂꯨꯏ ꯃꯦꯝꯊꯣꯏ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯥꯟꯅꯔꯨꯏꯕ ꯇꯦꯛꯄꯤ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯅꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯍꯣꯔꯦꯟꯅꯦ ꯈꯣꯡ ꯍꯥꯝꯕꯗ ꯀꯞꯄꯛꯄ ꯌꯥꯔꯣꯏꯀꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ ꯇꯦꯛꯄꯤ ꯃꯃꯥꯗ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯀꯗꯔ ꯍꯧꯖꯤꯟꯅꯔꯛꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯑꯩ ꯆꯥꯛꯀ ꯑꯝꯇ ꯆꯥꯔꯔꯣꯏ ꯏꯃꯥ ꯑꯩ ꯇꯨꯝꯃꯨꯔꯒꯦꯕ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯪꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕ ꯌꯥꯔꯣꯏ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯗꯣꯛꯂꯒ ꯇꯨꯝꯒꯗꯕꯅꯤ ꯏꯃꯥꯅꯦ ꯐꯤ ꯁꯨꯕꯗ ꯋꯥꯔꯦ ꯅꯈꯣꯡ ꯑꯃꯣꯠꯄꯗꯣ ꯐꯃꯨꯡꯗꯒ ꯀꯥꯈꯠꯈꯤꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤ ꯇꯦꯛꯄꯤ ꯃꯥꯁꯨ ꯈꯣꯡ ꯍꯥꯝꯕꯗ ꯇꯥꯔꯝꯃꯤ ꯁꯣꯝꯗ ꯊꯦꯝꯕꯨꯡ ꯃꯃꯥ ꯊꯥꯕꯜꯂꯩꯅ ꯃꯈꯣꯡ ꯍꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯅꯤꯡꯊꯤꯅ ꯂꯨꯝꯂꯕ ꯃꯇꯨꯡꯗ ꯈꯨꯗꯦꯡ ꯑꯃꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯤ ꯊꯥꯕꯜꯂꯩ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯂꯥꯎ ꯏꯃꯥ ꯈꯣꯡ ꯍꯥꯝꯕꯤꯒꯦ ꯊꯦꯝꯕꯨꯡꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ ꯃꯊꯟꯇ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯖꯩ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯏꯃꯥꯅ ꯑꯧ ꯏꯃꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯏꯃꯥꯅ ꯈꯣꯡꯗꯣ ꯍꯥꯝꯗꯣꯛꯄꯤꯒꯦ ꯇꯨꯝꯂꯝꯗꯥꯏꯗꯅꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯄꯁꯦ ꯇꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯊꯦꯝꯕꯨꯡ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯡꯀꯠꯂꯤ ꯍꯦꯛ ꯊꯥꯡꯀꯠꯂꯛꯄꯒ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯆꯔꯨꯅ ꯌꯥꯠꯈꯤꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯨꯞꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯁꯤꯔꯦ ꯊꯨꯞꯄꯗ ꯂꯣꯏꯔꯦ ꯏꯃꯥ ꯍꯥꯝꯃꯔꯣꯏꯁꯤꯕ ꯑꯩ ꯇꯨꯝꯃꯨꯔꯅꯤ ꯉꯥꯏꯈꯣ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯅꯪ ꯉꯁꯤ ꯀꯗꯥꯏꯗ ꯁꯥꯟꯅꯕ ꯆꯠꯂꯤ ꯍꯥꯏꯌꯨ ꯏꯃꯥ ꯂꯝꯄꯥꯛꯇꯅꯦꯕ ꯑꯩ ꯀꯩꯁꯨ ꯆꯠꯇꯦ ꯊꯥꯖꯗ꯭ꯔꯒ ꯇꯦꯛꯄꯤ ꯍꯣꯏꯗ ꯍꯪꯖꯧ ꯏꯃꯥꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯣꯏꯒ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕꯤꯗꯨꯗ ꯍꯪꯉꯨꯗꯣꯔꯤꯕ ꯈꯪꯉꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯦ ꯅꯣꯏꯗꯒꯤ ꯅꯨꯃꯤꯠ ꯊꯥ ꯎꯕꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯜꯂꯤ ꯌꯥꯝ ꯊꯤꯅ ꯍꯥꯜꯂꯤꯀꯣ
ꯈꯪꯉꯤꯅ ꯉꯁꯤ ꯀꯔꯤꯒꯤ ꯊꯨꯞꯄ? ꯊꯦꯝꯕꯨꯡ ꯄꯦꯔꯤ ꯄꯦꯔꯤ murum murum ꯁꯣꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯁ ꯊꯨꯞꯄꯦꯕ ꯑꯁꯨꯛ ꯊꯨꯞꯄꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦꯗ꯫ ꯊꯥꯕꯜꯂꯩ ꯁꯥꯎꯔꯥꯡꯅꯅ ꯃꯆꯥꯒꯤ ꯈꯨꯕꯣꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯀꯤꯍꯟꯕ ꯑꯣꯏꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ꯫ ꯂꯦꯡꯒꯅꯨꯍꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ? ꯑꯁꯨꯛ ꯆꯥꯎꯔꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯈꯣꯡꯈꯨꯠ ꯍꯥꯝꯕꯗ ꯇꯧꯕꯤꯔꯤꯕꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯗꯅ ꯆꯔꯨ ꯃꯔꯛꯇ ꯑꯣꯜꯂꯨꯔꯕꯗꯤ ꯈꯔ ꯊꯨꯞꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯦꯛꯄꯤꯗꯨ ꯃꯄꯥꯗ ꯀꯥꯡꯒꯣꯡ ꯄꯥꯟꯕꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯛꯏ꯫ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯗꯣ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯍꯟꯒꯅꯨꯀꯣ꯫ ꯃꯊꯣꯡꯒ ꯀꯌꯥ ꯆꯥꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯁꯜꯂꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯑꯩꯈꯣꯏꯗꯅꯤ꯫ ꯇꯦꯛꯄꯤ ꯃꯃꯥꯗꯗꯤ ꯈꯨꯝꯕ ꯉꯝꯗ ꯃꯄꯥꯗ ꯈꯨꯖꯤꯟꯅ ꯀꯛ ꯀꯛ ꯁꯦꯛꯏ꯫ ꯊꯧꯖꯥꯜꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯨꯄꯤ, ꯑꯗꯨꯝ ꯆꯨꯝꯅ ꯁꯥꯟꯅꯖꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝꯕ ꯈꯔꯁꯨ ꯁꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯍꯌꯦꯡꯋꯥꯏ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯦꯛꯄꯤꯌꯦ, ꯅꯪ ꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣꯕ? ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯣꯡꯒꯥꯏꯕꯤꯗꯩ ꯊꯧꯗꯔꯛꯑꯣ, ꯈꯣꯡꯕꯥꯟꯗ ꯑꯃꯨꯛ ꯂꯣꯡ, ꯈꯣꯠꯆꯟꯗꯅ ꯇꯧꯔꯕꯗꯤ ꯇꯝꯕ ꯉꯝꯕ꯭ꯔꯥꯕ? ꯊꯧꯖꯥꯜꯅ ꯀꯟꯊꯣꯔꯛꯏ꯫ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏꯗ, ꯄꯪꯀꯤꯗ ꯍꯦꯛ ꯀꯤꯍꯜꯂꯤ ꯏꯆꯥꯁꯤꯗ꯫ ꯄꯥꯕꯅ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯀꯥꯡꯒꯣꯡ ꯄꯥꯟꯕꯤ ꯍꯋꯥ ꯁꯥꯕꯤꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯃꯅꯥꯗꯒ ꯍꯥꯞꯄꯤꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯛꯄꯤ ꯃꯈꯣꯡ ꯅꯥꯝꯃꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯆꯦꯟꯕꯣꯏ ꯏꯟꯕꯣꯏ ꯇꯧꯏ, ꯑꯗꯨꯒ ꯅꯥꯝꯃ ꯑꯃꯅ ꯈꯨꯅꯦꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯅꯦꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯌꯦꯟꯗꯧ ꯃꯆꯩꯅ ꯄꯥꯜꯂꯤꯕ ꯈꯨꯠ ꯄꯥꯏꯕꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯊꯧꯕꯣꯏ ꯏꯟꯕꯣꯏ ꯇꯧꯗꯨꯅ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯂꯥꯛꯏ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯏ꯫ ꯇꯦꯛꯄꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯊꯦꯝꯕꯨꯡ, ꯊꯦꯝꯕꯨꯡ, ꯀꯩꯅꯣꯝꯃ ꯌꯦꯡꯖꯧ ꯂꯥꯛꯑꯣ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯊꯦꯝꯕꯨꯡ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯥꯏꯗꯩꯅꯣ ꯇꯦꯛꯄꯤ? ꯀꯅꯥꯅ ꯁꯥꯕꯤꯔꯤꯅꯣ? ꯑꯗꯨꯕꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯅ꯫ ꯑꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ, ꯀꯗꯥꯏꯅꯣ ꯑꯩꯁꯨ ꯇꯣꯡꯒꯦ꯫ ꯁꯦ ꯊꯧꯑꯣ, ꯂꯧꯕꯨꯛꯇ ꯊꯧꯕꯤ ꯁꯥꯟꯅꯧꯁꯦ, ꯅꯨꯡꯁꯤꯠꯁꯨ ꯃꯌꯥꯝ ꯁꯤꯠꯂꯝꯒꯅꯤ ꯂꯧꯕꯨꯛꯇꯗꯤ꯫ ꯁꯥꯟꯅꯧꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯊꯧ ꯊꯧꯕꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯗꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐꯨꯡꯒꯥꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯈꯩ ꯃꯩ ꯇꯤꯛꯇꯨꯅ ꯃꯕꯣꯛꯀꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯤ꯫ ꯑꯉꯥꯡ ꯑꯃꯅ, ꯑꯕꯣ, ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯈꯥ ꯂꯤꯕꯤꯌꯣ꯫ ꯑꯃꯅ ꯑꯃꯨꯛ, ꯂꯤꯕꯤꯌꯣꯕ ꯀꯣ ꯑꯕꯣ꯫ ꯇꯦꯛꯄꯤ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯑꯃ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯐꯨ ꯂꯥꯎꯅ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯔꯁꯤ ꯏꯁꯨꯁꯥ, ꯑꯕꯣꯛ ꯉꯁꯤꯒꯤꯗꯤꯅꯦ ꯋꯥꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯅꯃꯥꯅꯁꯨ ꯆꯥꯛ ꯊꯤꯈ꯭ꯔꯦ, ꯃꯔꯝ ꯃꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯁꯨꯁꯤꯡꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯁꯨ ꯇꯦꯛꯄꯤ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯁꯨꯁꯤꯡꯒ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯩ ꯇꯤꯛꯃꯤꯟꯅꯔꯤ꯫ ꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯕꯣꯛꯀꯤ ꯍꯤꯗꯥꯛꯐꯨ ꯂꯧꯔꯨꯒꯗꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯊꯥꯡꯒꯠꯅꯔꯛꯇꯨꯅ, ꯑꯩ ꯂꯧꯔꯨꯒꯦ, ꯑꯕꯣ ꯑꯩ ꯂꯧꯔꯨꯒꯦ꯫ ꯇꯦꯛꯄꯤ ꯆꯠꯇꯨꯅ, ꯂꯧꯔꯨꯔꯣ, ꯅꯈꯣꯏ ꯑꯃ ꯍꯦꯛꯇ ꯂꯧꯔꯨꯔꯣ꯫ ꯊꯣꯝꯕ ꯍꯧꯒꯠꯇꯨꯅ, ꯍꯣꯏ ꯑꯕꯣꯛ ꯑꯩ ꯂꯧꯔꯨꯔꯒꯦ꯫ ꯊꯣꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯍꯤꯗꯥꯛꯄꯨ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯃꯕꯣꯛꯇ ꯄꯤ꯫ ꯁꯦ ꯑꯕꯣꯛ, ꯉꯔꯥꯡꯒꯤ ꯋꯥꯔꯤ ꯃꯈꯥ ꯂꯤꯕꯤꯌꯨꯀꯣ ꯑꯕꯣꯛ꯫ ꯂꯤꯕꯤꯒꯦ, ꯑꯕꯣꯛꯅ ꯂꯤꯕꯤꯅꯤꯗா꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯥꯒꯗꯕꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯦꯛꯄꯤ ꯍꯤꯗꯥꯛꯄꯨꯗꯨ ꯑꯃꯨꯛ ꯆꯤꯡꯂꯕ ꯃꯇꯨꯡꯗ ꯐꯨ ꯂꯥꯎꯅ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯊꯣꯛꯂꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯇꯥꯡꯀꯛ ꯑꯃꯍꯦꯛꯇ ꯐꯥꯛꯇꯣꯔꯛꯏ꯫ ꯇꯦꯛꯄꯤꯅ, ꯊꯦꯝꯕꯨꯡ, ꯂꯧꯕꯨꯛꯇꯅꯦ ꯀꯦꯡꯉꯣꯏ ꯃꯣꯟꯖꯥꯎꯕꯤ ꯍꯦꯛꯎꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨ ꯍꯦꯛꯑꯒ ꯀꯩꯗꯧꯗꯣꯏꯕ?
ꯑꯄꯪꯁꯤꯗꯤ ꯑꯗꯨ ꯍꯦꯛꯒ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯟꯊꯣꯛꯑꯒꯅꯦ ꯉꯥꯃꯣꯛ ꯆꯥꯗꯣꯏꯕ ꯑꯁꯤꯐꯥꯎ ꯑꯩ ꯈꯪꯗꯦ ꯒꯣꯔꯣ ꯊꯦꯝꯕꯨꯡꯗ ꯃꯈꯨꯠꯀꯥꯗꯨ ꯊꯤꯜꯂꯒ ꯀꯔꯦꯝꯅꯔꯛꯏ ꯏꯁ ꯑꯁꯤꯐꯥꯎ ꯈꯪꯗꯦ ꯊꯦꯝꯕꯨꯡ ꯒꯣꯔꯣꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯞꯆꯤꯡ ꯆꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯕꯕꯥ ꯆꯠꯂꯁꯦ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯒꯣꯔꯣꯡ ꯏꯟꯅꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯕꯜꯂꯩ ꯊꯣꯔꯛꯇꯨꯅ ꯂꯥꯎꯔꯛꯏ ꯊꯦꯝꯕꯨꯡ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯊꯦꯝꯕꯨꯡ ꯍꯥꯏꯕꯧ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯈꯤꯅꯤꯗꯅ ꯍꯣꯔꯦꯟꯒ ꯅꯈꯣꯡ ꯍꯥꯝꯕꯗ ꯊꯨꯞꯄꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯣꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯊꯦꯝꯕꯨꯡ ꯃꯃꯥꯅ ꯀꯧꯍꯧꯔꯤꯕꯗꯨ ꯇꯥꯅ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯌꯧꯔꯗꯨꯅ ꯆꯦꯈꯥꯎ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯄꯤꯔꯨꯛ ꯀꯦꯡꯉꯣꯏ ꯃꯣꯟꯖꯥꯎꯕꯤꯅ ꯆꯤꯡꯕ ꯍꯦꯛꯅꯔꯤ ꯃꯆꯤꯟ ꯌꯥꯎꯕ ꯇꯦꯛꯄꯤꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ ꯊꯣꯝꯕꯤ ꯌꯥꯎꯁꯪ ꯀꯨꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯊꯪꯅꯕꯒꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯊꯥꯁꯅꯥ ꯍꯣꯏꯗꯣ ꯑꯕꯦꯔ ꯇꯩꯊꯠꯁꯤꯉꯣ ꯏꯕꯦꯝꯃ ꯃꯤ ꯃꯁꯥ ꯌꯥꯝ ꯐꯕꯅꯤ ꯊꯥꯁꯅꯥ ꯍꯣꯏ ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒꯅꯦ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯖꯔꯛꯆꯅꯤ ꯇꯦꯛꯄꯤꯅ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯑꯒ ꯏꯁ ꯃꯤ ꯊꯦꯝꯕꯨꯡ ꯍꯣꯏ ꯒꯣꯔꯣ ꯍꯣꯏ ꯌꯥꯎꯏꯁꯨ ꯎꯗ꯭ꯔꯣ ꯅꯪ ꯊꯦꯝꯕꯨꯡ ꯈꯤꯈꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯒꯣꯔꯣꯗꯤ ꯑꯗꯨꯝ ꯆꯤꯡꯉꯒ ꯂꯩꯈ꯭ꯔꯕꯁꯤꯕꯣ ꯇꯦꯛꯄꯤ ꯉꯝꯅꯕ ꯌꯦꯜꯂꯛꯏ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯤ ꯑꯩꯗꯤ ꯑꯕꯦꯔ ꯇꯩꯅꯦ ꯍꯥꯏꯁꯤꯅꯤ ꯃꯃꯥꯡꯗ ꯃꯣꯏꯅ ꯉꯝꯈꯤꯕꯒꯤ ꯑꯩ ꯁꯥꯎꯅꯤꯡꯉꯤꯕꯅꯦ ꯍꯟꯗꯛꯇꯤ ꯇꯩꯁꯤꯀꯣ ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯇꯩꯁꯤ ꯇꯦꯛꯄꯤ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯂꯧꯕꯨꯛꯇꯅꯤ ꯈꯨꯡꯒꯪꯒꯤ ꯑꯆꯤꯛꯄ ꯆꯤꯡꯌꯥꯒꯤ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯆꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯁꯥꯒꯣꯟꯅꯈ꯭ꯔꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯂꯩꯕ ꯍꯩꯅꯗ꯭ꯔꯕꯅꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯅ ꯃꯊꯧ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯅꯁꯨ ꯍꯦꯟꯖꯩ ꯃꯈꯣꯏꯗ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯄꯣꯛꯍꯟꯕ ꯐꯥꯏꯔꯦꯟꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪꯂꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯥꯂꯪꯒꯤ ꯅꯨꯡꯁꯤꯕ ꯖꯟꯇ꯭ꯔ ꯃꯔꯛꯇ ꯇꯦꯂꯪꯒꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯇꯦꯛꯄꯤ ꯍꯔꯥꯎꯅ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯇꯨ ꯒꯣꯔꯣ ꯑꯩꯒꯤ ꯇꯦꯂꯪꯒꯥꯁꯦ ꯑꯇꯤꯌꯥ ꯃꯊꯛ ꯌꯧꯗꯣꯔꯦ ꯌꯦꯡꯉꯣꯕ ꯇꯨ ꯒꯣꯔꯣꯗꯨ ꯃꯔꯩ ꯏꯇꯠ ꯇꯠꯈꯩ ꯈꯨꯝꯂꯛꯏ ꯇꯦꯛꯄꯤ ꯑꯩꯒꯤꯁꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯦꯡꯗꯣꯔꯦ ꯊꯦꯝꯕꯨꯡꯁꯨ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯇꯤꯌꯥ ꯃꯊꯛꯁꯤ ꯀꯌꯥꯝ ꯋꯥꯡꯖꯥꯠꯅꯣ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯉꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯑꯩꯒꯤꯗꯤ ꯐꯪꯗꯣꯔꯦ ꯇꯨ ꯃꯌꯥꯝ ꯋꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯊꯦꯡꯗꯣꯔꯦ ꯇꯨ ꯊꯦꯡꯗꯣꯔꯦ ꯇꯨ ꯒꯣꯔꯣ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯇꯠꯂꯦ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯇꯠꯂꯦ ꯑꯩꯅ ꯋꯥꯡꯃꯜꯂꯤ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯥ ꯀꯔꯤ ꯁꯥꯔꯦ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯇꯨ ꯃꯤꯅ ꯈꯨꯟꯈ꯭ꯔꯅꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯤ ꯊꯥꯁꯅꯥ ꯍꯣꯏꯅ ꯈꯨꯟꯈ꯭ꯔꯅꯤ ꯑꯉꯥꯡꯁꯤꯡꯗꯨ ꯗꯣꯔꯤ ꯇꯠꯇꯨꯅ ꯄꯥꯏꯈ꯭ꯔꯕ ꯇꯦꯂꯪꯒꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯁꯨꯒꯠꯇꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯖꯍꯧꯏ ꯋꯥꯔꯤ ꯂꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯇꯨꯅ ꯇꯦꯛꯄꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯨ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯈꯟꯈꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯕꯨ ꯆꯥꯎꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯂꯕꯗꯤ ꯏꯃꯥ ꯄꯥꯕꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯉꯥꯡꯂꯔꯣꯏ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯇꯥꯏꯑꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯂꯤ ꯀꯔꯥꯝ ꯆꯥꯎꯕ ꯋꯥꯈꯜ ꯑꯁꯤꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯠꯃꯥꯡꯁꯤꯗ ꯀꯨꯝꯍꯩꯒꯨꯝꯅ ꯁꯥꯟꯅꯍꯜꯂꯔꯤ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯕꯣꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨ ꯃꯕꯣꯛꯀꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯕꯣ ꯇꯦꯂꯪꯒꯥ ꯄꯥꯏꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯥꯏꯅꯒꯦ ꯑꯕꯣ ꯇꯦꯛꯄꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯄꯤꯗꯨ ꯁꯠ ꯅꯥꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯦꯂꯪꯒꯥ ꯄꯥꯏꯕꯔꯣ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯃꯇꯝ ꯁ꯭ꯋꯥꯏꯗ ꯄꯥꯏꯅꯩ ꯄꯣꯏꯅꯨꯒꯤ ꯂꯧ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯍꯥꯡ ꯍꯥꯡꯕ ꯂꯧꯕꯨꯛꯁꯤꯡꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯗ꯭ꯔꯤꯉꯩ ꯐꯥꯏꯔꯦꯟꯒꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯇꯦꯂꯪꯒꯥ ꯄꯥꯏꯅꯩ ꯏꯁꯨꯁꯥ
ꯅꯈꯣꯏꯕꯨ ꯄꯥꯏꯅꯤꯡꯕ꯭ꯔꯅꯦ? ꯄꯥꯏꯅꯤꯡꯉꯦ ꯏꯕꯣꯛ, ꯑꯩꯈꯣꯏ ꯄꯥꯏꯒꯦ, ꯍꯌꯦꯡ ꯁꯦꯝꯕꯤꯌꯨꯀꯣ ꯕꯣꯕꯣꯛ꯫ ꯁꯦꯝꯗꯣꯛꯁꯨ ꯉꯥꯏꯗꯅ ꯕꯣꯕꯣꯛꯅ ꯏꯁꯨꯁꯤꯡꯒꯤ ꯇꯦꯂꯪꯒꯥ ꯁꯦꯝꯕꯤꯅꯤ, ꯁꯣꯏꯗꯅ ꯁꯦꯝꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯦꯛꯄꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ: ꯏꯃꯥ, ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯏ, ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯂꯥꯛꯄꯤꯔꯣ ꯏꯃꯥ꯫ ꯇꯦꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ: ꯆꯥꯔꯁꯤ ꯆꯥꯔꯁꯤ, ꯏꯁꯨꯁꯥ ꯍꯧꯒꯠꯂꯁꯤ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯦꯛꯄꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯨꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯇꯦꯂꯪꯀꯥ ꯑꯃꯃꯝ ꯄꯥꯏꯅꯔꯛꯇꯨꯅ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗꯁꯨ ꯆꯥꯛ ꯆꯗꯨꯝ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯑꯉꯥꯡ ꯑꯃꯅ: ꯑꯕꯣꯛ, ꯑꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯇꯦꯂꯪꯀꯥꯁꯦ ꯑꯗꯨꯝ ꯅꯥꯟꯊꯣꯛꯑꯒ ꯂꯩꯔꯦ, ꯑꯕꯣꯛ ꯅꯞꯄꯤꯌꯣ ꯅꯥꯟꯊꯣꯛꯇꯅꯕ꯫ ꯍꯥ, ꯀꯗꯥꯏ, ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ꯫ ꯕꯣꯕꯣꯛꯇꯅꯦ ꯆꯥꯛꯇꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ? ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯄꯥꯏꯕꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯕꯣꯛ, ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯣ ꯑꯗꯨꯗ ꯄꯥꯏꯕꯤ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯍꯣꯏ, ꯁꯥꯟꯅꯔꯨꯔꯣ ꯁꯥꯟꯅꯔꯨꯔꯣ, ꯁꯦ꯫ ꯇꯦꯛꯄꯤ ꯃꯁꯨꯁꯤꯡꯅ ꯆꯦꯟꯈꯤꯕꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯂꯝꯇꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯕꯤꯗ ꯊꯥꯎꯃꯩ ꯌꯥꯎꯗꯅ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯆꯠꯄꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯛꯏ꯫ ꯑꯃ ꯃꯊꯦꯡ ꯑꯣꯏꯕꯅ ꯍꯨꯏꯁꯤꯡꯅ ꯈꯣꯡꯗꯨꯅ ꯇꯥꯟꯅꯕꯗ ꯒꯨꯔꯨꯡ ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯈꯔꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯍꯦꯛ ꯂꯩꯍꯧꯏ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯁꯦꯜ ꯑꯕꯦꯔ ꯇꯩꯅꯒꯗꯕꯒꯤ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯄꯤ ꯍꯣꯏꯁꯨ ꯌꯥꯎꯁꯪꯒꯤ ꯅꯥꯀꯊꯦꯡ ꯆꯠꯂꯤ꯫ ꯇꯦꯛꯄꯤ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯁꯦꯟ ꯈꯥꯏꯕ ꯆꯠꯂꯤ꯫ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯁꯣꯜꯂꯤ꯫ ꯀꯩꯅꯣꯕ ꯊꯦꯝꯕꯨꯡ, ꯅꯪꯅ ꯉꯁꯥꯏ ꯑꯩꯅ ꯊꯥꯁꯅꯥ ꯍꯣꯏꯗ ꯑꯕꯦꯔ ꯇꯩꯌꯣ ꯍꯥꯏꯔꯒ ꯇꯩꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯁ, ꯃꯣꯏꯅ ꯌꯥꯝꯕ ꯍꯦꯜꯂꯦ ꯃꯤꯗꯨ ꯀꯩꯅꯣ? ꯇꯦꯛꯄꯤ, ꯅꯪ ꯀꯤꯗ ꯇꯧꯖꯅꯨ, ꯃꯣꯏꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯉꯁꯤ ꯇꯩꯗꯅ ꯇꯣꯛꯑꯣꯏ꯫ ꯊꯣꯝꯕꯤ, ꯒꯣꯔꯣ, ꯅꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ? ꯉꯝꯃꯣꯏ, ꯑꯩꯗꯤ ꯀꯤꯖꯩ꯫ ꯑꯣ, ꯒꯣꯔꯣ ꯅꯪꯗꯤ? ꯍꯣꯔꯦꯟ ꯐꯨꯔꯛꯑꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯒꯤ ꯈꯜꯂꯨꯅꯨ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯛꯄꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯅꯈ꯭ꯔꯦ꯫ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯅꯥꯀꯊꯦꯡ ꯅꯤꯔꯨꯏ꯫ ꯇꯦꯛꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏ: ꯍꯔꯤꯕꯣꯔꯥ, ꯍꯦ ꯍꯔꯤ, ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯄꯤꯌꯣ꯫ ꯌꯨꯝꯖꯥꯎ ꯑꯗꯨ ꯊꯥꯎꯃꯩ ꯑꯃꯠꯇ ꯍꯦꯛ ꯊꯥꯂꯝꯗꯦ꯫ ꯇꯨꯝꯅꯈ꯭ꯔꯕꯔꯥ ꯍꯥꯏꯕꯁꯨ ꯐꯅ ꯃꯪꯍꯜꯂꯤ꯫ ꯀꯥꯔꯟ ꯐꯨꯕꯤ ꯇꯦꯛꯄꯤꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ: ꯃꯣꯏꯒꯤꯁꯦ ꯇꯨꯝꯁꯤꯟꯅꯕ ꯃꯥꯜꯂꯤ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯦ, ꯑꯗꯨꯒ ꯌꯦꯡꯁꯤ ꯃꯣꯏꯒꯤ ꯀꯗꯔꯁꯤ꯫ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗꯕꯗꯨꯗ ꯌꯨꯝꯕꯨꯗꯨꯁꯨ ꯊꯥꯎꯃꯩ ꯆꯨꯈꯠꯂꯛꯏ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯤ ꯑꯃꯒ ꯁꯛ ꯆꯨ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯃꯣꯏꯁꯨ ꯈꯦꯠꯅꯩ꯫ ꯀꯨꯃꯣꯟ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯀꯨꯝꯍꯩꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯔꯩꯕ ꯄꯤꯔꯛꯄꯁꯨ ꯃꯌꯥꯎꯏ, ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄ, ꯃꯤ ꯂꯩꯇꯕ ꯁꯥꯕꯁꯨ ꯍꯦꯛ ꯃꯌꯥꯎꯏ꯫ ꯇꯦꯛꯄꯤ ꯑꯗꯨꯝꯅ ꯃꯩ ꯑꯃꯨꯛ ꯊꯥꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯇꯦꯛꯄꯤꯅ: ꯍꯣ, ꯅꯥꯀꯊꯦꯡ ꯂꯥꯛꯏꯌꯦ, ꯁꯦꯜ ꯄꯤꯌꯣ꯫ ꯏꯃꯥꯕꯣꯛ, ꯇꯨꯝꯁꯤꯟꯅꯩꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤꯀꯣ, ꯕꯣꯔ ꯄꯤꯖꯔꯝꯃꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯔꯤꯗꯨ ꯊꯤꯛ ꯅꯣꯛꯏ꯫ ꯃꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ: ꯏꯃꯥꯕꯣꯛ ꯕꯁꯟꯇꯤ ꯑꯔꯦꯛꯄꯤ, ꯂꯥꯏꯔꯕꯤ ꯑꯣꯏꯔꯣ, ꯅꯆꯥꯅ ꯊꯤꯅ ꯇꯧꯕꯤꯕ ꯑꯣꯏꯔꯣ꯫ ꯏꯃꯨꯡꯗꯒꯤ ꯕꯁꯟꯇꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ: ꯍꯩ, ꯀꯅꯥꯒꯤ ꯑꯉꯥꯡ ꯄꯦꯠꯇ ꯋꯥꯁꯤꯡꯅꯣ? ꯍꯨꯏ ꯊꯥꯗꯣꯔꯛꯎꯔꯣ? ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯩ? ꯍꯨꯏ ꯊꯥꯗꯣꯔꯛꯑꯒꯦ ꯅꯣꯏ꯫ ꯊꯦꯝꯕꯨꯡ ꯄꯥꯈꯠꯅ: ꯏꯃꯥꯕꯣꯛ ꯕꯁꯟꯇꯤꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ, ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ꯫ ꯇꯦꯛꯄꯤꯁꯨ ꯄꯥꯈꯠꯅ: ꯍꯣꯏ, ꯑꯗꯣ ꯃꯦ ꯂꯥꯎꯁꯤꯜꯂꯝꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯤꯗꯨ ꯃꯦ ꯂꯥꯎꯁꯤꯜꯂꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯨꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯨꯏ: ꯅꯥꯀꯊꯦꯡ ꯂꯥꯛꯏ, ꯁꯦꯜ ꯄꯤꯌꯣ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯁꯣꯜꯂꯤ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ: ꯏꯁꯨꯁꯥ, ꯂꯥꯛꯑꯣ, ꯑꯕꯣꯛꯇꯤꯅꯦ ꯁꯦꯜ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦꯁꯦ꯫ ꯃꯔꯤꯗꯨ ꯆꯤꯔꯣꯜ ꯇꯧꯅꯩ: ꯌꯥꯝꯃꯤꯍꯦ, ꯌꯥꯝꯗ꯭ꯔꯣ?
पैसादो लौबा चंगदुना असुमना बोर पिरम्मी नुंगाई याइफरो पुंसी नुंसांगो अबोकी इशु मयाम फंगजरो अहल नुपीदुसु हराउना इमाई माई इशु सिंगी बोर सिदे ओंथोकना नुसिख्रेदा फंगजरगे असी हायरमदुना थोरई हराव हराव टेकपीना हाना उरई थासना होई लंपाकता लाकपदु टेकपी इंगित तौरई शिट लाए थेंबोंग लो असी हायदुना मफम चाना लोटख्रे थासना होई यौसिलकपगा चुंगसिनदुना ममाय ममी खंगदबा मखै अबेर हेक्ता तैसिल्ली मखोय मरी चंगदना थासना होइसु मकोक ngawraduna kana kanano haiba khanglamde ngahak tairaba matungda chenge haina tawbuga थासनाना टेकपीगी मखुद फादुना हेक्ता मसम फोइदना रे मतवदुदा थेंबोंगना टेकपीबु चिंगथोकनबो हनै अस टेकपी तो मे गोरोमासु टेकपीगी मिचंगनि हाइदुना थासनागी मखुता खुजिन हेक्ता सिलाई थासना नारदुना कनानो थैबिना अइगोदा खुजिन सिलाइसि कनानो गोरो थासनानि खंग्रे हाइदुना नोई असिबो खंगदा माल अपंगसिदि टेकपी थासनागी मसम थादोक्तुना असुमना हाइरई खंगु मतुंग मनाउदी टेकपीदा हरकनो ममांग चाहिदा नोइना ngamख्रसु हंदक्ति अखोइना ngame टेकपी वखल खंगलागलाई पुंगसु फना थेंजिलमले ममौं नुपीना लाई थौमै थानबा लोइरदुना चंगलकलगा हाय इमा ngасai मखै कौबुसु तादे वखल अमदा लैरुरब्राबा इमाबो हंदक मरकसे इमा वखल यामना खंजिनबदौना उइ हा खंजिनदेदा इमा खंजिनदे इबुंगोदी हलखरब्रो हलक्ट्री इमा हलानी फुंगादा मै हौगचरमगे चंगबिरो असी हायरमदुना ममौं नुपीसु चंगख्रे चाक तोकलबा मतुंगदा टेकपी फामुंगदा हिपतुना ले फुंगा मनाकता ममौं नुपीना मसु नुपाबु इसौ तौदुना मखोंग हंबीबदु तारई अस इमा थुप्पेबा इमा नंग कनाना चरु मरकता ओंदना सनव हाइगे हा चुमना तिलंगा पाइबम थोकपा पायु याद्रो टेकपी मथंता मोमोन तौदुना तुमथख्रे अइखोय मियोइबा हाइबसे मागी मतमना पुरकपा पुंगलोनगी तांथादा जगोय सादुना हिंग्लिबनी अइगी मतमना चानबा मपाव अदुमक पुरई ngасidi टेकपी मागिसु अहल मतम ओइरकलबनिना पुंसिगी संध्या असिदा सीबा ngaina hingli adubu angang oiriba masusingi matau ubada magi haukraba ngallingai matam adugi punsidi maningsingdaba ngamkhide